Myanmarga afaba mari thamnaba honabada BJP laingakna mitaising kathokadawribra political party tarang Prime Minister na midyang changdragade irang asi loisanba ngamgani thajade Hareswar Gwasame Myanmarga afaba mari thamnaba honabada BJP laingakna mitaising bukathokadawribra Chahi 8 khuntakpa matung Baramana mitaisingda awaba piba asi haujik thogliba irang asina oire Manipurgi irang asi Prime Minister na midyang changdrabade loisanba ngamgani thajade haina Manipur Pradesh Congress Committee ki Vice President Hareswar Gwaswami na phongdorokle Opposition Political Party taran sinduna Manipur Press Club tangarang pangthokiba paumisinggi unaba mada Hareswar Gwaswami na hai State asida thogliba irang asi haurakpadade popi yanthatpa amade umang kokthokpadagi thorokpa irang oina uramme adubu thamapal lom phajilaklaba irang asida haujikti geopolitics ki mami chawna tarakle India ki security amade Economy Fiscal Policy ga mari lainana Myanmar ga afaba mari thamnaba honabada Prime Minister Narendra Modi na lutsingba BJP laingak asina mitaising bukathokadawribra Chahi 8 khuntakpa matungda Baramana mitaisingda awaba piba asi BJP laingaki matamda thogliba irang asina oire Masida state asigi asonba mapanggal yaudaba laingak asina kari thaudang lawgani haibadu miyamna uba phanglaktre State asida thogliba irang asi atopa laibaki khut yaure External aggression ni haiduna laibak asigi Union Home Minister yauna India ki Solicitor General amade state asigi governor nasu wafam sing phongdokhiba laikhrabane adubu hojik phawba laibak asigi PM na tumin laisiliba si karigino malemgi oina armed force ke mapangal kanbada mari subada lairiba India na karigi irang asi laksinba ngamdribano thokliba irang asigi matangda state laingak asina atopa political party ki miyoisinga amurakhak unaduna wari sakhiba dunatana ngasi phawba karimata wakhanadana leire haujikti party gi khenaba thadokuna Manipur kanaba pumnamangna watanaduna irang asi laksinaba honaba change loinana thogliba irang asi PM gi midyang yaudana loisinba ngamgani haibagi thajaba leiraktabana political party tarana PM unanaba honakhibani hainasu mahakna phongdokhe amaromda pawgi miphamadu da saruk yakhiba Sibasena UBT gi state president Toijam Devanandana hai thamapal fajilaklaba Manipur gi irang asi BJP ki center amate state laingakna loisananaba thabak thauram paikhalakpagi mami tade political party taragi maikaidage PM unanaba appointment pinanaba kayarak hairaba supirakhide loinana irang asi loisananaba honabi yo haiduna kayarak na taksilabasu ngasi phawba positive response amata leite misi mina nongmagi hengalakle misam siraga yengdunu leigadaba chief minister nate haiduna miyamda phongdokle adubu siriba mayam asi micham natabra tawgadaba thabakna tawde tawroidabana tawre micham miyam loina sikhraga makhoigi laingak asi khaktang lehauba yagadoribra hainasu mahakna hangkhe